ꯅꯝꯊꯥꯛꯀꯤ ꯋꯥꯍꯩꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯝꯕꯔꯥ? ꯔꯤꯅꯥꯅ ꯍꯩꯃꯥ ꯀꯞꯀꯅꯨꯅꯦ, ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ. ꯂꯥꯛꯑꯣ ꯕꯦꯝꯃ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯇꯅꯨ ꯃꯄꯤꯗꯣ ꯊꯤꯡꯕ ꯉꯝꯗ ꯆꯦꯟꯊꯔꯛꯏ. ꯇꯅꯨ ꯔꯤꯅꯥꯅ ꯄꯨꯔꯛꯂꯦ. ꯂꯩꯆꯤꯜꯁꯨ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯁꯤ. ꯇꯅꯨ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛꯑꯒ ꯌꯦꯡꯂꯛꯏ. ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯁꯨꯞꯆꯟꯈꯤ. ꯔꯤꯅꯥꯅ ꯆꯪꯉꯣ ꯆꯪꯉꯣ ꯅꯆꯦꯒꯤ ꯀꯥꯗ ꯑꯣꯏꯅ. ꯍꯩ ꯂꯩꯆꯤꯜ, ꯅꯅꯥꯎꯗ ꯅꯪꯅ ꯑꯃꯨꯛꯐꯥꯎ ꯁꯦꯠꯇ꯭ꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯊꯣ ꯁꯦꯠꯍꯜꯂꯨ. ꯍꯣꯏꯍꯦ ꯂꯥꯛꯑꯣ ꯅꯥꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ. ꯂꯩꯆꯤꯜꯅ ꯔꯦꯠꯁꯦ ꯁꯦꯠꯂꯒꯦꯔꯥ? ꯑꯃꯍꯦꯛꯇ ꯁꯦꯠꯂꯒꯦ. ꯔꯦꯠꯁꯤꯅ ꯐꯔꯅꯤ ꯍꯥꯏꯔꯒ ꯔꯦꯠꯀꯤ ꯐꯅꯦꯛꯀ ꯐꯤꯒ ꯄꯤꯔꯛꯏ. ꯇꯅꯨꯁꯨ ꯂꯧꯁꯤꯟꯈ꯭ꯔꯦ. ꯉꯁꯤꯗꯤ ꯒꯦꯠꯇꯣ ꯂꯥꯎꯅ ꯍꯥꯡꯂꯒ ꯊꯝꯂꯦ. MLAꯒꯤ ꯃꯌꯨꯝ ꯉꯁꯤꯗꯤ ꯃꯥꯟꯗ꯭ꯔꯦ. ꯃꯧ ꯌꯦꯡꯕꯁꯨ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯏ. ꯃꯅꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯂꯥꯎꯔꯛꯏ. ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯃꯤ ꯑꯇꯩ ꯍꯥꯏꯈ꯭ꯔꯕꯣ? ꯊꯦꯡꯂꯦꯅꯦ. ꯑꯩꯒꯤ ꯐꯩꯖꯣꯝꯒ ꯑꯝꯇ ꯄꯤꯔꯨ ꯂꯥꯎ, ꯃꯤꯅ ꯑꯃꯨꯛ ꯋꯥꯡꯅꯈꯤꯅꯤ. ꯔꯤꯅꯥꯅ ꯍꯣꯏ ꯍꯣꯏ ꯅꯪꯇ ꯉꯥꯏꯔꯕꯅꯤ ꯊꯦꯡꯕ, ꯑꯍꯜ ꯑꯅꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ. ꯁꯣꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯦ. ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯒꯤ ꯍꯧꯅꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ. ꯃꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯡꯖꯔꯒꯦ. ꯅꯨꯄꯥꯅ ꯐꯔꯦ ꯐꯔꯦ, ꯏꯆꯥꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ. ꯃꯅꯤ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ. ꯂꯩꯆꯤꯜꯅ ꯑꯩ ꯉꯥꯏꯔꯦ, ꯉꯥꯏꯍꯥꯛ ꯁꯠ ꯁꯝꯃꯤꯠ ꯇꯧꯔꯨꯔꯁꯦ. ꯌꯧꯗꯣꯔꯦ ꯏꯕꯦꯝꯃ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔ ꯑꯃ ꯁꯠ ꯈꯥꯝꯖꯤꯜꯂꯛꯏ. ꯂꯩꯆꯤꯜꯁꯨ ꯀꯥꯈꯠꯂꯒ ꯊꯧꯔꯗꯅ. ꯅꯪꯅ ꯁꯦꯀꯦꯟ ꯇꯥꯔꯅꯤ ꯍꯥꯏꯔꯒ ꯊꯧꯕ ꯍꯧꯈ꯭ꯔꯦ. ꯇꯨꯠ ꯐꯥꯔꯁꯅꯤ ꯏꯕꯨꯡꯉꯣ. ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯐꯥꯔꯁꯇꯤ ꯑꯩꯅꯤꯅ. ꯑꯦ ꯅꯪꯁꯨ ꯌꯥꯎꯔꯤꯔꯣ ꯍꯥꯏꯁꯦ? ꯐꯔꯦ ꯀꯩꯅꯣ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯐꯝꯁꯨ ꯌꯧꯔꯗꯨꯅ ꯁꯝꯃꯤꯠ ꯇꯧꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯦ. ꯂꯩꯆꯤꯜꯅ ꯑꯩ ꯀꯨꯝꯍꯧꯔꯦꯀꯣ. ꯉꯥꯟꯕ ꯂꯛꯅꯕ ꯑꯃ ꯌꯥꯎꯅ ꯑꯗꯨ ꯏꯆꯟ ꯊꯤꯟꯕꯗ ꯉꯟꯅ ꯂꯥꯛꯎꯀꯣ, ꯑꯩꯒꯤ ꯃꯤꯠꯌꯦꯡꯐꯝ ꯅꯪꯉꯣꯟꯗ ꯇꯥꯍꯟꯒꯗꯕ. ꯂꯩꯆꯤꯜ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯑꯒ ꯇꯥꯅꯤꯡꯗꯦ, ꯑꯩ ꯆꯪꯉꯦ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ. ꯂꯩꯆꯤꯜꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯉꯥꯟꯕꯅ ꯁꯣꯟꯖꯍꯧꯏ. ꯊꯃꯣꯏꯅ ꯅꯪꯇꯕꯨ ꯁꯣꯜꯂꯛꯂꯦ, ꯋꯥꯈꯜꯅꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯂꯥꯝꯁꯤꯜꯂꯛꯂꯤꯕ. ꯅꯪꯇꯕꯨ ꯂꯛꯅꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯔꯛꯂꯦ. ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯥ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯅꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯣꯃꯣꯟ ꯇꯧꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯈ꯭ꯔꯦ. ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯨꯄꯤ ꯊꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯅꯔꯤ. ꯇꯅꯨ ꯂꯣꯌꯥꯕꯨ ꯈꯨꯔꯨꯝꯂꯒ ꯍꯧꯒꯠꯂꯛꯏ. ꯂꯣꯌꯥꯁꯨ ꯄꯩꯁꯥ ꯈꯔ ꯁꯠꯇꯣꯛꯇꯨꯅ ꯄꯤꯔꯦ. ꯀꯔꯤꯝ ꯍꯥꯏꯗꯅ ꯇꯅꯨ ꯊꯣꯛꯂꯛꯏ. ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯦꯞꯂꯒ ꯑꯣꯟꯊꯣꯔꯛꯑꯒ ꯍꯥꯏꯔꯛꯏ. ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯗꯦ, ꯅꯪ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯁꯤꯜꯂꯛꯀꯅꯣ. ꯑꯊꯨꯕꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ. ꯃꯁꯤꯃꯗꯤ ꯅꯪꯅ ꯌꯥꯒꯅꯤ ꯈꯜꯂꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯂꯣꯌꯥꯁꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯅꯨꯄꯤꯁꯨ ꯊꯤꯜꯂꯝꯂꯦ. ꯅꯨꯃꯤꯠꯇꯨꯗꯤ ꯃꯔꯥꯡ ꯃꯔꯥꯡ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯨꯄꯥ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯆꯥ ꯊꯛꯅ ꯊꯛꯅ ꯈꯕꯔ ꯄꯥꯔꯤ. ꯄꯨꯔꯅꯤꯃꯥ ꯊꯣꯛꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ. ꯐꯅꯗꯨꯝ ꯐꯔꯤꯅꯦ ꯏꯆꯥꯁꯦ, MLAꯒꯤ ꯃꯌꯨꯝꯗꯒ ꯃꯃꯧ ꯑꯣꯏꯗꯣꯔꯕ. ꯐꯔꯕꯅꯤ ꯐꯔꯕꯅꯤ, ꯂꯥꯏꯕꯛꯅ ꯐꯔꯕꯗꯤ ꯌꯦꯡꯉꯣꯗꯅ. ꯉꯥꯟꯕ ꯐꯠ ꯊꯣꯛꯂꯛꯂꯒ ꯂꯥꯏꯕꯛꯅ ꯅꯠꯇꯦ, ꯑꯩꯗꯤ ꯗꯥꯏꯔꯦꯛꯅꯤ ꯄꯨꯁꯤꯜꯂꯛꯇꯣꯏꯁꯦ ꯍꯥꯏꯔꯝꯂꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯊꯣꯛꯈ꯭ꯔꯦ. ꯄꯨꯔꯅꯤꯃꯥꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯑꯃꯨꯛ ꯉꯥꯡꯂꯤꯕꯁꯤꯅ? ꯂꯨꯄꯥꯅ ꯅꯃꯥ ꯅꯆꯥ ꯃꯥꯟꯅꯖꯩꯍꯦ. ꯂꯩꯆꯤꯜꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦ. ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯝꯕꯅꯤ ꯉꯥꯟꯕꯕꯨ ꯑꯃꯨꯛꯇꯪꯕꯨ ꯌꯦꯡꯖꯗꯨꯅ ꯆꯠꯅꯕ ꯍꯥꯏꯅ. ꯑꯗꯨꯕꯨ ꯄꯨꯡꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯉꯥꯟꯕ ꯍꯧꯖꯤꯛꯇꯗ ꯌꯧꯔꯛꯏ. ꯉꯁꯤꯗꯤ ꯃꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯟꯕ ꯆꯪꯂꯛꯄ ꯎꯕꯗ ꯂꯥꯎꯅꯦ ꯂꯥꯎꯅꯦ, ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ. ꯅꯪꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯤꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ. ꯏꯁꯥꯁꯦ ꯇꯧꯐꯝ ꯑꯃ ꯍꯦꯛ ꯈꯪꯗꯦ. ꯏꯆꯥꯅꯨꯄꯤꯁꯤꯅ ꯄꯥꯕꯨꯡ ꯀꯔꯝ ꯀꯥꯟꯗ ꯄꯤꯗꯣꯏꯅꯣ? ꯈꯥꯡꯕ ꯂꯥꯛꯄꯒ ꯉꯝꯗꯦ. ꯉꯥꯟꯕ ꯅꯣꯛꯑꯒ
ꯄꯥꯕꯨꯡ ꯊꯕꯛꯀꯤꯕꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯃꯅꯤꯗꯅ ꯀꯥꯟꯅꯗꯦ ꯂꯥꯎ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯊꯕꯛꯅꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯅꯧꯕ ꯐꯥꯁ ꯐꯨꯗ ꯑꯃ ꯍꯥꯡꯕꯅꯤ ꯅꯪꯅ ꯋꯦꯇꯔ ꯑꯣꯏ ꯇꯥꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝꯗꯪꯅꯤ ꯅꯪꯅ ꯈꯔ ꯁꯕꯥꯟ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪ ꯌꯦꯡꯅꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯗꯤ ꯄꯥꯕꯨꯡꯗꯤ ꯍꯧꯔꯅꯤ ꯑꯅꯤꯃꯛ ꯅꯣꯛꯃꯤꯟꯅꯩ ꯃꯈꯥ ꯇꯥꯔꯛꯏ ꯃꯅꯤꯅ ꯑꯃꯅ ꯀꯨꯛꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯥꯎꯟꯇꯔꯒꯤꯅꯤ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯂꯥꯛꯀꯗꯕꯕꯨ ꯃꯥꯜꯂꯤꯅꯦ ꯑꯍꯥ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯧꯔꯁꯤꯅꯦ ꯑꯍꯥꯟꯕꯅꯤꯅ ꯄꯥꯕꯨꯡꯅ ꯊꯤꯜꯂꯁꯨ ꯊꯤꯜꯂꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯑꯁꯨꯛ ꯐꯕ ꯃꯤꯅ MLA ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯕ꯭ꯔꯥ ꯑꯁꯨꯛ ꯐꯕ ꯃꯥꯅ ꯂꯩꯕꯥꯛꯁꯤ ꯄꯥꯜꯂꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯒꯗꯕ ꯃꯥꯜꯂꯦ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯦ ꯉꯥꯟꯕ ꯍꯟꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯅꯤ ꯂꯩꯆꯤꯜꯒꯤ ꯔꯨꯝꯗ ꯑꯉꯥꯡ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯩꯆꯤꯜꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅ ꯆꯩꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯅꯧꯕ ꯁꯦꯛꯁꯟ ꯍꯧꯔꯤꯁꯤꯕꯨ ꯅꯣꯏꯒꯤ ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯑꯅꯧꯕ ꯁꯦꯛꯁꯟ ꯍꯧꯕꯒ ꯃꯥꯟꯅꯔꯦꯅꯦ ꯐꯨꯅꯕ ꯇꯝꯕ ꯂꯥꯛꯏꯔꯣ ꯁ꯭ꯀꯨꯜꯁꯤꯗ ꯅꯣꯏꯁꯦ ꯑꯩꯅ ꯐꯨꯒꯦ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯅꯣꯏ ꯃꯁꯦꯟ ꯈꯟꯅꯕ ꯐꯨꯅꯕꯇ ꯅꯠꯇꯅ ꯃꯁꯤꯗ ꯅꯌꯥꯝꯕ ꯑꯇꯩ ꯑꯇꯩ ꯀꯥꯎꯅꯔꯒ ꯂꯝꯕꯤꯗꯒ ꯊꯠꯇꯅ ꯐꯨꯅꯗꯅ ꯍꯥꯏꯔꯒ ꯆꯩꯅ ꯁꯦꯠ ꯁꯦꯠ ꯀꯟꯁꯤꯜꯂꯤ ꯃꯈꯥ ꯇꯥꯔꯛꯏ ꯐꯨꯅꯅꯤꯡꯉꯗꯤꯅꯦ ꯅꯌꯨꯝꯒꯤ ꯗ꯭ꯔꯦꯁꯇ ꯐꯨꯅꯧ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯇꯒ ꯃꯥꯡꯊꯣꯛꯑꯗꯅ ꯑꯍꯜ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯁꯨꯅꯦ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯗ꯭ꯔꯦꯅ ꯑꯩꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ ꯅꯅꯥꯎꯄꯥꯁꯤꯅ ꯃꯤ ꯑꯃ ꯐꯨꯔꯨꯔꯁꯤ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯁꯤ ꯍꯥꯏꯔꯒ ꯅꯣꯏꯅ ꯍꯣꯏ ꯍꯣꯏ ꯂꯣꯏꯅ ꯍꯥꯏꯗꯣꯔꯤꯕ꯭ꯔꯕ ꯏꯟꯗꯣꯔꯤꯕ꯭ꯔꯕ ꯅꯈꯣꯏꯅ ꯐꯠꯇ꯭ꯔꯗꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯐꯗꯧꯔꯤꯒꯦ ꯌꯥꯔꯦ ꯅꯈꯣꯏ ꯊꯣꯛꯈ꯭ꯔꯣ ꯅꯣꯏꯗꯤ ꯉꯥꯏꯈꯣ ꯆꯩ ꯌꯥꯝ ꯋꯥꯠꯂꯤ ꯑꯍꯟꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯇꯩꯗꯨ ꯂꯣꯏꯅ ꯐꯨꯗꯩ ꯁꯤꯗ ꯐꯨꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯨꯛ ꯊꯥꯔꯛꯑꯣ ꯇ꯭ꯔꯥꯟꯁꯐꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯦ ꯈꯪꯉꯣ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯁꯤꯒꯅꯦꯜ ꯃꯥꯡꯕꯤꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯒ ꯋꯥꯔꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯂꯒ ꯇꯥꯏ ꯋꯥꯕ ꯑꯃꯨꯛ ꯍꯧꯔꯅꯤꯕ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯉꯥꯟꯕꯒꯤ ꯃꯤꯁ ꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯆꯤꯜ ꯁꯨꯛꯑꯒ ꯑꯅꯤꯔꯛꯇ ꯑꯣꯏꯔꯁꯨ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯕ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯇꯧꯗꯅ ꯑꯗꯨꯝ ꯊꯝꯂꯝꯃꯦ ꯑꯗꯨꯒ ꯃꯈꯥꯗ ꯆꯔꯥ ꯋꯥꯟꯕ ꯀꯨꯝꯊꯔꯛꯏ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯔꯒ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯝꯂꯒ ꯀꯥꯔꯛꯄꯗꯗꯤ ꯄꯨꯡꯗꯣ 4 ꯇꯥꯔꯝꯂꯦ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯕꯗ ꯃꯤꯁ ꯀꯣꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯈꯔ ꯁꯥꯎꯅꯤꯡꯅ ꯐꯣꯟ ꯑꯗꯨ ꯇꯧꯁꯤꯜꯂꯤ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯐꯣꯟꯁꯦ ꯑꯅꯤꯔꯛꯇ ꯑꯣꯏꯔꯁꯨ ꯈꯤꯡꯂꯝꯕꯗ ꯅꯪ ꯁꯤꯔꯣꯏꯌꯦ ꯊꯕꯛ ꯆꯤꯟꯕꯤ ꯑꯣꯏꯈꯤꯕꯗꯨꯗ ꯆꯤꯜꯂꯝꯒꯗ꯭ꯔꯅ ꯇꯧꯕꯅꯤ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩ ꯋꯥꯔꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯋꯥꯔꯕ ꯐꯔꯦ ꯊꯝꯃꯒꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯣꯕ ꯑꯩ ꯋꯦꯇꯔ ꯑꯣꯏꯔꯣꯏꯌꯦ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯑꯅꯧꯕ ꯐꯥꯁ ꯐꯨꯗꯇ ꯂꯩꯆꯤꯜ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯀꯥꯎꯟꯇꯔꯗ ꯐꯝꯍꯟꯕꯗꯒ ꯋꯥꯕ꯭ꯔꯕ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯩ ꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯤꯁꯤꯡ ꯂꯥꯛꯅꯕꯅ ꯇꯧꯕꯅꯤ ꯁꯥꯎꯕꯤꯔꯨꯅꯨꯗ ꯇꯥꯅꯤꯡꯗꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯑꯗꯨꯗꯥꯗꯣ ꯀꯌꯥ ꯈꯪꯉꯣꯏꯌꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯐꯪꯂꯛꯇꯕꯅꯤꯅ ꯂꯩꯆꯤꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯌꯥꯔꯦ ꯏꯃꯣꯒ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯑꯩ ꯀꯞꯄꯛꯀꯅꯤ ꯉꯥꯟꯕ ꯌꯥꯝꯅ ꯂꯦꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯅꯪ ꯑꯩꯒꯁꯤ ꯀꯣꯏꯅꯔꯤꯔꯣ ꯅꯨꯡꯁꯤꯅꯔꯤꯔꯕ ꯂꯩꯆꯤꯜ ꯁꯛ ꯁꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯐꯣꯟ ꯑꯗꯨ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯂꯒ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯒ ꯃꯣꯠꯇꯨ ꯑꯃꯨꯛ ꯍꯥꯡꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯉꯥꯟꯕ ꯃꯣꯃꯣꯟ ꯃꯤꯌꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯐꯥꯒꯤ ꯇꯧꯕꯅꯤꯌꯦ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯀꯥꯏꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯅꯪ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯗꯤ ꯅꯪ ꯑꯁ ꯅꯨꯄꯤ ꯆꯣꯞꯄ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯊꯝꯃꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯉꯥꯟꯕꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯏꯔꯝꯗ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯂꯩꯆꯤꯜꯅ ꯑꯩ ꯁꯤꯔꯦ ꯍꯣꯏꯃ ꯊꯃꯣꯏꯁꯦ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯍꯣꯏꯃ ꯑꯩꯒꯤ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕꯒ ꯉꯝꯂꯔꯣꯏ ꯃꯥꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯉꯥꯟꯕ ꯃꯅꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯟꯅ ꯂꯥꯛꯏ ꯂꯩꯆꯤꯜ ꯗꯥꯔꯛ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯂꯩꯆꯤꯜ ꯀꯧꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯑꯩꯁꯦ ꯑꯃꯟ ꯌꯥꯎꯗꯕꯤ ꯑꯃꯨꯛ ꯇꯥꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯃꯥꯁꯨ ꯁꯨꯝꯗꯕ ꯌꯥꯗꯦ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗꯕ ꯈꯪꯂꯁꯨ ꯈꯪꯁꯤꯟꯅꯗꯕ ꯂꯩꯕ ꯇꯥꯕꯅꯤ
ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯃꯥꯒ ꯉꯥꯟꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ. ꯉꯥꯟꯊꯣꯏꯅ, "ꯏꯕꯦꯝꯃ, ꯅꯪ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯌꯥꯗ꯭ꯔꯦ. ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅ ꯂꯩꯔꯤꯃꯤ. ꯃꯃꯜ ꯈꯔꯁꯨ ꯂꯩꯍꯜꯂꯨ ꯏꯕꯦꯝꯃ." ꯂꯩꯆꯤꯜ ꯇꯟꯅ, "ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯨꯄꯥ ꯀꯃꯥꯏꯅ ꯁꯨꯝꯅꯤꯅ ꯍꯪꯒꯦ ꯇꯧꯕꯅꯤ. ꯑꯩꯒꯤ ꯇꯧꯁꯦ ꯃꯂꯩꯇꯕꯤ ꯇꯥꯔꯕ꯭ꯔꯥ?" "ꯍꯣ ꯇꯥꯔꯦ. ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯈꯪꯉꯤꯗꯅ. ꯉꯥꯟꯕꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯪꯕу ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯤꯕ ꯃꯉꯣꯟꯗ ꯈꯪꯉꯤꯗꯅ. ꯅꯪꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯒꯗꯕ. ꯑꯩꯅ ꯍꯥꯏꯁꯦ ꯐ꯭ꯔꯤꯗ ꯅꯠꯇꯦ ꯏꯕꯦꯝꯃ. 15 yearsꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤ ꯑꯩ. ꯄꯨꯜꯂꯞꯅ ꯅꯨꯄꯥ 10 ꯁꯨꯔꯕꯅꯤ ꯑꯩꯅ. ꯅꯣꯏꯒꯤ ꯅꯅꯥꯎꯄꯥꯗꯨꯁꯨ ꯑꯩꯅ ꯉꯥꯎꯍꯟꯕ." "ꯍꯩꯃꯥ, ꯈꯨꯉꯝꯁꯦ! ꯅꯪ ꯍꯧꯖꯤꯛ ꯀꯌꯥ ꯀꯣꯏꯔꯤꯒꯦ? ꯑꯗꯨꯒ ꯃꯟꯇ꯭ꯔꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ." "ꯍꯥ, ꯂꯣꯏ ꯇꯣꯛꯊꯣꯛꯑꯦ. ꯑꯩꯒ ꯆꯥꯟꯅꯗꯧꯕ ꯑꯃ ꯊꯤꯔꯦ." "ꯃꯟꯇ꯭ꯔ ꯍꯥꯏꯕꯨ ꯀꯩꯅꯣ? ꯌꯥꯝ ꯂꯥꯏ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯪꯅ ꯆꯞ ꯆꯥꯅ ꯇꯝꯒꯗꯕ. ꯈꯪꯉꯕ? ꯃꯥꯅ ꯀꯧꯔꯦ ꯇꯥꯁꯤꯟꯅꯅꯨ. ꯑꯗꯨꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯨ ꯌꯥꯗꯦ. ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ." "ꯑꯣ, ꯏꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ." ꯉꯥꯟꯕꯁꯨ ꯍꯦꯛ ꯀꯧꯔꯛꯇꯦ. ꯂꯩꯆꯤꯜꯁꯨ ꯍꯟꯅꯁꯨ ꯑꯗꯨꯝ ꯌꯦꯡꯗ ꯊꯣꯛꯈꯤ. ꯂꯩꯆꯤꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. "ꯀꯧꯔꯛꯇꯦꯅꯦ. ꯑꯩꯗꯤ ꯂꯩꯉꯝꯗꯦꯕ. ꯈꯔ ꯋꯥ. ꯅꯪꯁꯨ. ꯑꯩ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯦ." ꯉꯥꯟꯕ ꯀꯧꯔꯛꯀꯅꯤ ꯈꯟꯅ ꯂꯩꯊꯣꯛꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯀꯧꯔꯛꯑꯝꯗꯕꯗꯨꯗ ꯈꯤꯇꯪ ꯉꯛꯅ, "ꯁꯤꯒꯅꯦꯜ ꯃꯥꯡꯂꯤꯁꯤꯗꯤ." ꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯊꯈ꯭ꯔꯦ. ꯂꯩꯆꯤꯜ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩ. ꯁ꯭ꯄꯦꯛ ꯑꯃꯨꯕ ꯑꯃ ꯎꯞꯁꯤꯜꯂꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯨꯔꯥꯟ-ꯍꯨꯔꯥꯟꯁꯨ ꯌꯦꯡꯂꯤ. ꯃꯅꯤꯅ, "ꯏꯕꯨꯡꯉꯣ, ꯆꯠꯂꯁꯤꯔꯥ?" "ꯆꯠꯂꯁꯦ ꯄꯥꯕꯨꯡ." "ꯑꯗꯨꯗꯤ ꯂꯩꯆꯤꯜꯒ ꯆꯠꯄꯗ ꯌꯥꯎꯈ꯭ꯔꯁꯤ. ꯂꯝꯕꯤ ꯄꯨꯜꯂꯤ." "ꯑꯍꯣꯏ ꯄꯥꯕꯨꯡ." ꯑꯅꯤꯗꯨ ꯂꯩꯆꯤꯜꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯂꯞ ꯀꯥꯈꯠꯂꯛꯏ. ꯃꯅꯤ ꯃꯃꯥꯡꯗ ꯀꯥꯈꯤ. ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯐꯝꯕ ꯇꯥꯔꯦ. ꯎꯄꯥꯏꯗꯤ ꯂꯩꯇꯦ. ꯐꯝꯁꯨ ꯐꯝꯂꯦ. ꯒꯥꯔꯤ ꯑꯃ ꯑꯅꯤꯒ ꯊꯧꯗꯣꯛꯈ꯭ꯔꯦ. ꯒꯥꯔꯤꯗꯅꯤ ꯃꯅꯤꯅ ꯋꯥ ꯍꯪꯂꯛꯏ. "ꯅꯪꯕꯨ ꯀꯥꯎꯟꯇꯔ ꯑꯣꯏꯅ ꯐꯝꯒꯦꯔꯣ? ꯅꯠꯇ꯭ꯔꯒ ꯋꯦꯇꯔꯁꯦ ꯑꯗꯨꯝ ꯌꯥꯔꯕꯣ?" "ꯋꯦꯇꯔꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯄꯥꯕꯨꯡ." ꯂꯩꯆꯤꯜ ꯆꯩꯅꯤꯡꯉꯛꯏ. ꯋꯥꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯈꯤꯗ꯭ꯔꯦ. ꯊꯣꯡꯅꯥꯎꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯕꯅ ꯂꯩꯆꯤꯜꯒꯤ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡ ꯑꯗꯨ ꯃꯉꯥꯎ ꯊꯤꯔꯛꯑꯦ. ꯉꯥꯟꯕꯒꯤ ꯃꯃꯥꯏ ꯇꯥꯅ ꯍꯨꯝꯖꯤꯜꯂꯛꯏ. ꯉꯁꯤꯗꯤ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯁꯝꯂꯥꯡꯒꯤ ꯃꯅꯝꯗꯣ ꯅꯝꯖꯔꯛꯏ. ꯄꯦꯟꯅꯁꯨ ꯅꯝꯅꯤꯡꯂꯛꯈꯤ. ꯇꯝꯄꯥꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯑꯃ ꯇꯥꯞ ꯂꯧꯗꯨꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯂꯒ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ. ꯂꯩꯆꯤꯜ ꯉꯥꯟꯕ ꯇꯝꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯎꯒꯦ ꯐꯪꯗꯦ. ꯑꯃꯨꯕ ꯒ꯭ꯂꯥꯁꯇꯨꯅ ꯄꯟ ꯈꯥꯈꯤꯕꯅ ꯎꯞꯂꯝꯗ꯭ꯔꯕꯗꯤ ꯑꯃꯨꯕ ꯎꯅꯣꯞꯇꯣ ꯅꯨꯄꯥ ꯃꯍꯥꯛꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯝꯒꯗꯕꯅꯤ. ꯅꯨꯖꯥ ꯃꯍꯥꯛꯇꯤ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯀ ꯃꯤꯆꯥꯟꯅꯕꯗ ꯍꯤꯜꯂꯛꯈꯤꯕ ꯃꯐꯝꯒꯤ ꯅꯨꯡꯁꯤꯕ. ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯦ. ꯆꯤꯔꯣꯜ ꯑꯣꯏꯅ ꯅꯥꯀꯣꯡꯗꯨꯗ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ. "ꯅꯪꯅ ꯏꯪꯕ, ꯅꯪꯅ ꯁꯥꯕ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ nate, ꯑꯗꯨꯕꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯩꯅ ꯄꯥꯝꯃꯨꯖꯩ. ꯐꯥꯎꯔꯛꯇꯕ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯐꯝꯗ." ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯒ ꯅꯨꯄꯥ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯪꯅꯔꯕꯁꯨ ꯍꯥꯏꯒꯅꯤ ꯅꯨꯄꯥ ꯃꯍꯥꯛꯅ ꯍꯦꯜꯂꯤ. ꯃꯅꯤꯅ, "ꯏꯕꯨꯡꯉꯣ." ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯒ, "ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ?" ꯃꯅꯤꯅ, "ꯑꯩꯒꯤ ꯁ꯭ꯀꯨꯜꯗꯨꯅꯤ ꯁꯤ. ꯄꯥꯕꯨꯡꯒꯤ ꯁ꯭ꯀꯨꯜꯁꯤꯗꯤ ꯃꯃꯤꯡ ꯆꯠꯂꯕꯅꯤꯅ ꯇꯤꯚꯤ ꯈꯕꯔ ꯑꯗꯨꯝ ꯇꯣꯏꯅ ꯎꯔꯦꯗ." ꯂꯩꯆꯤꯜ ꯃꯂꯛ ꯊꯠꯂꯒ, "ꯄꯥꯕꯨꯡ, ꯑꯩ ꯆꯪꯂꯒꯦꯀꯣ." ꯍꯥꯏꯔꯒ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯗꯨꯅ ꯆꯪꯈ꯭ꯔꯦ. "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯅꯨꯡꯁꯤ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯌꯦꯡꯂꯒꯦ." "ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯐꯥꯁ ꯐꯨꯗ ꯑꯣꯏꯅ ꯍꯥꯏꯗꯔꯁꯤ. ꯌꯥꯝꯅꯁꯨ ꯂꯥꯞꯇ꯭ꯔꯦ." "ꯑꯍꯣꯏ ꯄꯥꯕꯨꯡ." ꯉꯥꯟꯕꯁꯨ ꯂꯩꯍꯧꯔꯦ. ꯃꯅꯤꯅ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ. ꯇꯅꯨꯅ, "ꯄꯥꯕꯨꯡ, ꯀꯔꯝꯕ ꯊꯥꯗ ꯇꯥꯔꯒꯦ?" ꯂꯨꯄꯥꯅ, "ꯃꯊꯪꯒꯤ ꯂꯥꯛꯂꯤꯕ ꯊꯥꯗ ꯇꯥꯔꯦ." ꯅꯨꯄꯥ ꯃꯌꯨꯝꯗꯨ ꯈꯔ ꯊꯨꯖꯤꯟꯕ ꯄꯥꯝꯕ ꯃꯥꯜꯂꯤꯅꯦ. ꯑꯗꯨꯕꯨ ꯊꯨꯅ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯕ. "ꯅꯪꯕꯨ ꯊꯨꯖꯤꯟꯕꯁꯤ ꯏꯌꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ?" "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯕꯨꯡ. ꯊꯨꯖꯤꯜꯂꯤꯈꯩ ꯀꯥꯟꯅꯕꯅꯤ." ꯁꯣꯟꯖꯩ ꯃꯄꯨꯛꯅꯤꯡꯗ. ꯄꯨꯔꯅꯤꯃꯥ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯅ ꯆꯪꯂꯛꯏ. "ꯀꯔꯤꯅꯣ ꯄꯣꯠ ꯈꯨꯊꯥꯡꯁꯤꯕꯨ! ꯑꯁ, ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯈꯨꯊꯥꯡꯁꯤ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯁꯤꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯎꯄꯨ ꯀꯥꯡꯊꯣꯟꯕꯨ ꯂꯩꯒꯗ꯭ꯔꯥ, ꯁꯅꯥꯕꯨ ꯂꯦꯞꯁꯤꯟꯒꯗ꯭ꯔꯥ? ꯑꯩ ꯀꯣꯛꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ." ꯇꯅꯨꯅ, "ꯌꯥꯝ ꯍꯥꯞꯄꯤꯔꯅꯨ ꯏꯃꯥ. ꯈꯖꯤꯛꯅ ꯌꯥꯅꯕ ꯇꯧꯁꯤ."
ꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯗꯨꯗ ꯈꯖꯤꯛꯈꯛ ꯀꯃꯥꯏꯅ ꯄꯨꯗꯣꯔꯤꯒꯦ? ꯏꯅꯥꯛ ꯈꯨꯟꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ. ꯑꯩꯅ ꯂꯩꯇ꯭ꯔꯁꯨ ꯂꯩꯔꯕ ꯉꯥꯛꯇꯅꯤ. ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ. ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯃꯁꯤꯒꯤ ꯃꯇꯝꯗ ꯇꯧꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯅꯤ? ꯏꯃꯥꯅ ꯅꯝꯒꯤ ꯂꯦꯞꯁꯤꯟꯕ ꯁꯅꯥ ꯌꯥꯝꯅ ꯂꯩꯗ. ꯎꯄꯨ ꯀꯥꯡꯊꯣꯟꯒꯤꯕꯨ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯒ ꯌꯥꯏꯗ. ꯇꯅꯨ ꯃꯄꯤ ꯊꯥꯡꯂꯛꯏ. ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕ ꯃꯍꯥꯛꯇꯣ ꯌꯣꯛꯆꯕꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗ ꯃꯍꯥꯛ ꯑꯄꯦꯟꯕ ꯄꯣꯛꯂꯦ. ꯃꯃꯥꯕꯨ ꯆꯤꯟꯗ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ. ꯇꯅꯨꯅ ꯃꯥꯂꯦꯝꯁꯤꯗ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ, ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ. ꯍꯩꯃꯥ, ꯀꯞꯀꯅꯨꯅꯦꯍꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯞꯄꯤ. ꯂꯨꯄꯥꯅ ꯌꯥꯔꯦ ꯌꯥꯔꯦ, ꯄꯥꯕꯨꯡꯅ ꯂꯣꯏꯅꯃꯛ ꯉꯝꯅꯕ ꯇꯧꯅꯤ. ꯂꯩꯆꯤꯜ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯦ. ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯐꯥꯁ ꯐꯨꯗ ꯔꯣꯝꯗ ꯊꯧꯔꯣ. ꯐꯅꯤ ꯃꯦꯗꯥꯝ ꯍꯥꯏꯔꯒ ꯐꯥꯁ ꯐꯨꯗ ꯔꯣꯝꯗ ꯊꯧꯔꯛꯂꯦ. ꯈꯖꯤꯛ ꯂꯥꯞꯅ ꯈꯥꯝꯂꯒ ꯉꯥꯟꯕꯅ ꯇꯧꯔꯤꯕꯗꯣ ꯁꯨꯝ ꯌꯦꯡꯂꯤ. ꯅꯨꯄꯤ ꯑꯅꯤꯅ ꯆꯥꯗꯕ ꯐꯤꯔꯣꯜ ꯁꯦꯠꯆꯔꯒ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯪꯁꯤꯟꯈꯤ. ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ, ꯃꯣꯏ ꯋꯦꯇꯔꯁꯤꯗꯤ ꯋꯥꯎ ꯇꯥꯏꯍꯦ. ꯅꯨꯄꯤ ꯑꯃꯗꯨꯅ ꯅꯝꯕꯔ ꯂꯧꯁꯦ. ꯅꯨꯄꯤ ꯑꯃꯗꯨꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯄ꯭ꯂꯦꯠ ꯑꯝꯇ ꯑꯗꯨꯒ ꯆꯤꯀꯟ ꯆꯤꯜꯂꯤꯒ. ꯉꯥꯟꯕꯅ ꯑꯣꯔꯗꯔꯗꯣ ꯄꯨꯔꯒ ꯊꯣꯛꯂꯛꯏ. ꯅꯨꯄꯤ ꯑꯃꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ. ꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯥꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ. ꯂꯩꯆꯤꯜ ꯃꯤꯠ ꯅꯥꯔꯦ. ꯗ꯭ꯔꯥꯏꯚꯔ ꯊꯧꯔꯣ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯈꯪꯅꯤꯕ ꯅꯪ. ꯌꯥꯝ ꯊꯨꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯣꯛꯍꯜꯂꯅꯦꯕ. ꯄꯤꯌꯣꯜꯂ ꯀꯩꯅꯣ ꯑꯃ ꯑꯣꯏꯍꯜꯂꯒ ꯊꯝꯂꯅꯤ. ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ. ꯉꯥꯟꯕꯁꯨ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯏꯟꯗ ꯍꯜꯂꯛꯏ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯐꯅ ꯀꯨꯏꯅ ꯈꯤꯡꯂꯕ ꯃꯇꯨꯡꯗ ꯄꯥꯏꯔꯛꯏ. ꯊꯕꯛ ꯇꯧꯔꯤꯔꯣ? ꯇꯧꯗꯦ. ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ. ꯅꯨꯄꯤꯒ ꯆꯒꯠ ꯆꯒꯠ ꯇꯧ. ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯣ. ꯉꯁꯥꯏ ꯅꯝꯕꯔꯒ ꯌꯥꯝ ꯂꯧꯅꯈꯤꯗꯥꯏ. ꯇꯧꯁꯤꯜꯂꯨ ꯀꯩꯅꯣ, ꯋꯥꯔꯤ ꯁꯥꯟꯅꯔꯣ. ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯈꯤ. ꯉꯥꯟꯕꯅ ꯕꯦꯔꯥꯅꯤꯅꯦ, ꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯂꯤꯁꯜꯂꯒ ꯎꯔꯤꯕꯅꯣ? ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯉꯥꯟꯕꯗ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ. ꯑꯩꯒꯤ ꯈꯝꯕꯟ ꯆꯥꯎꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯅ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯂꯥꯎ ꯍꯥꯏꯔꯤꯅꯦ.